ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯗ ꯊꯤꯈ꯭ꯔꯕꯅꯣ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯏꯗ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯗꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯑꯃ ꯍꯨꯔꯥꯟꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯦꯛ ꯂꯩꯔꯛꯏꯗ ꯁꯨꯃꯥꯡ ꯋꯥꯏꯔꯝꯒꯁꯦ ꯃꯥꯅ ꯂꯣꯏꯅ ꯁꯤꯠꯄꯤꯕ ꯌꯥꯕꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯌꯥꯍꯧ ꯉꯟꯇꯥꯅꯒ ꯍꯧꯒꯠꯂꯗꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯁꯦ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛꯂꯗꯅ ꯊꯕꯛ ꯀꯌꯥꯗ ꯐꯔꯤꯅꯣꯕꯁꯦ ꯃꯥꯒꯤ ꯏꯁꯧ ꯂꯥꯡꯕꯁꯤꯗꯪ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯅꯝꯕꯔ 1 ꯇꯥꯔꯗꯕꯅꯦ ꯇꯥꯔꯤꯕ꯭ꯔꯣ ꯅꯨꯄꯤ ꯋꯥꯏ ꯁꯤꯠꯄꯗ ꯂꯣꯏꯔꯗꯤ ꯁꯣꯝꯇ ꯑꯝꯇ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯑꯝꯇ ꯍꯪꯒꯦ ꯀꯔꯤꯅꯣ ꯅꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯨꯝꯆꯤꯠꯇ ꯊꯅꯝꯃꯒ ꯂꯥꯛꯑꯣ ꯍꯣ ꯂꯣꯏꯖꯔꯦ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯅꯨꯄꯤꯅ ꯄꯨꯝꯅꯃꯛ ꯁꯤꯠ ꯁꯦꯡꯕ ꯅꯥꯄꯤꯒ ꯅꯥꯟꯅ ꯆꯦꯜꯂꯗꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯑꯁ꯭ꯋꯥꯏ ꯍꯣꯇꯦꯜ ꯐꯥꯎꯗꯪ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯇ ꯊꯛꯂꯨꯒꯦ ꯇꯧꯕꯅꯤ ꯅꯪꯕꯨ ꯁꯦꯜ ꯑꯆꯣꯏꯕ ꯂꯨꯄꯥ 10 ꯀꯨꯟꯒ ꯂꯩꯕ꯭ꯔꯣ ꯍꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯆꯣꯏꯕꯁꯨ ꯃꯄꯨꯝꯁꯨ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯖꯗꯦ ꯑꯩꯉꯣꯟꯗ ꯁꯅꯥ ꯏꯕꯨꯡꯉꯣꯅꯗꯤ ꯅꯅꯥꯏ ꯅꯨꯄꯤꯗ ꯁꯦꯜ ꯈꯧꯖꯥꯎ ꯁꯤꯟꯅꯕꯤꯔꯕꯅꯤꯅ ꯏꯃꯨꯡꯁꯦ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯄꯨꯜꯅ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯅ ꯁꯦꯜ ꯑꯆꯣꯏꯕ ꯊꯝꯐꯝꯒ ꯂꯩꯖꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯒꯤ ꯏꯁꯧꯁꯤꯕꯣ ꯅꯆꯤꯟꯗꯨꯗ AK-47 ꯀꯥꯞꯄꯗꯧꯅ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯃꯊꯪ ꯀꯥꯞꯊꯣꯔꯛꯂꯤꯁꯤꯕꯣ ꯂꯨꯄꯥ 10 ꯀꯨꯟ ꯈꯛ ꯍꯥꯏꯕꯁꯤꯗ ꯂꯩꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯔ ꯂꯣꯏꯔꯦ ꯍꯣ ꯅꯁꯛꯇꯣ ꯅꯨꯡꯁꯤꯔꯛꯇꯕ ꯃꯤ ꯈ꯭ꯋꯥꯏꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦꯅ ꯀꯟꯅ ꯁꯨꯡꯅꯣꯝꯗꯅ ꯍꯣꯠꯅꯔꯤꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯀꯣꯛꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂ ꯂꯩ ꯄ꯭ꯂꯥꯟ ꯃꯆꯥꯒ ꯁꯦꯝꯂꯗꯅ ꯄ꯭ꯂꯥꯟ A B ꯀꯥꯏꯅ ꯈꯥꯏꯗꯣꯛꯇꯅ ꯅꯨꯄꯤ ꯅꯪꯅ ꯁꯨꯈꯪ ꯈꯪꯗꯅ ꯅꯆꯤꯟ ꯃꯆꯥ ꯑꯃ ꯄꯥꯜꯂꯦꯅ ꯄꯪꯉꯥꯡ ꯉꯥꯡꯒꯅꯨ ꯅꯪꯅ ꯈꯪꯗꯦ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯦ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯤꯟꯐꯝꯅꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯍꯨꯔꯥꯟꯅꯤꯡꯂꯦꯅ ꯍꯨꯔꯥꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯤ ꯑꯃꯅꯅꯦ ꯄꯣꯠ ꯑꯃꯈꯛ ꯍꯨꯔꯥꯜꯂꯒ ꯃꯤꯗꯣ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯔꯣꯏ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯁꯤꯗ ꯌꯥꯝꯅ ꯈꯪꯈ꯭ꯔꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩ ꯍꯥꯏꯒꯦ ꯇꯧ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯝ ꯂꯥꯏꯅ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯣꯠꯇꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ ꯄꯣꯠꯇꯨ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯃꯃꯜ ꯀꯌꯥ ꯄꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯜ ꯇꯧꯒꯗꯕ ꯃꯐꯝ ꯀꯟꯇꯦꯛ ꯊꯝꯒꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯛ ꯊꯥꯗꯔꯤꯗꯣ ꯄ꯭ꯂꯥꯟ ꯃꯆꯥ ꯁꯦꯝꯂꯤꯗꯣ ꯍꯣ ꯐꯔꯦ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯤꯟꯐꯝ ꯄꯥꯏꯕ ꯁꯅꯥ ꯏꯕꯨꯡꯉꯣꯈꯛ ꯌꯨꯝꯁꯤꯗ ꯃꯀꯥ ꯂꯥꯝꯅ ꯂꯩꯕꯤꯍꯧꯔꯣ ꯀꯣꯛ ꯊꯥꯗꯕ ꯄ꯭ꯂꯥꯟ ꯁꯦꯝꯕ ꯅꯨꯡꯉꯥꯏꯅꯕ ꯅꯅꯥꯏ ꯅꯨꯕꯤꯗꯤ ꯏꯄꯥꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯏꯁꯦ ꯄꯨꯗꯨꯅ ꯆꯠꯄ ꯑꯁ ꯅꯨꯄꯤ ꯅꯪ ꯅꯄꯥꯝꯗ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯗꯨꯗꯤ ꯍꯥꯏꯒꯅꯨ ꯑꯩ ꯅꯪ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯂꯒꯦ ꯍꯨꯃꯥꯡ ꯇꯥꯅ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯅꯕ ꯍꯣꯠꯅꯔꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯒꯨꯝꯁꯦꯕ ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯇꯥꯃꯣꯅ ꯋꯥꯈꯜ ꯇꯥꯔꯒꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯀꯗꯣꯔꯤꯕꯅꯣ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯂꯝꯂꯒ ꯑꯗꯨꯅꯦꯕ ꯑꯗꯣ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯦꯛꯇ ꯍꯧꯔꯗꯕꯅꯤ ꯅꯪꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯊꯤꯔꯨꯈꯤꯒꯦ ꯅꯪ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯑꯁꯥꯏꯐꯥꯎ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯒꯤ ꯅꯨꯄꯤ ꯏꯁꯧ ꯃꯄꯤꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕꯕꯨꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅ ꯑꯌꯨꯛꯁꯤ ꯆꯥ ꯒꯤꯂꯥꯁ ꯑꯃꯇ ꯊꯛꯁꯦ ꯍꯥꯏꯕꯕꯨ ꯅꯣꯡꯃꯇ ꯄꯤꯊꯛꯇꯦꯗ ꯑꯩꯈꯣꯏ ꯕꯥꯕꯨ ꯁꯥꯍꯦꯕ ꯍꯧꯒꯠꯄꯤꯔꯝꯃꯦꯗꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯣ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯆꯠꯇꯕ ꯂꯥꯏꯔꯤ ꯅꯪ ꯅꯣꯡꯉꯥꯟꯕꯒ ꯀꯗꯥꯏꯗ ꯆꯠꯂꯦ ꯍꯥꯏꯕ ꯉꯔꯥꯡ ꯕꯥꯕꯨ ꯁꯥꯍꯦꯕꯅ ꯍꯨꯔꯥꯟꯕꯤꯔꯛꯄ ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯃꯄꯨꯗ ꯆꯠꯂꯒ ꯄꯤꯊꯣꯛꯆꯔꯨꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯁꯛ ꯑꯃꯕꯨ ꯅꯪꯅ ꯍꯦꯛꯇ ꯃꯄꯨꯗ ꯆꯠꯂ ꯄꯤꯊꯣꯛꯂꯤꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯖꯠꯁꯦ ꯌꯣꯜꯂꯤꯕ ꯇꯥꯃꯣ ꯑꯩꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤꯗ ꯇꯣꯛꯄꯤꯔꯣ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯄꯣꯠꯁꯛ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯟꯖꯤꯟ ꯇꯥꯃꯣꯗ ꯍꯥꯏꯖꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯄꯣꯠ ꯃꯆꯥ ꯃꯁꯨ ꯈꯔ ꯍꯨꯔꯥꯟꯕꯁꯤꯗ ꯅꯪꯅ ꯍꯨꯔꯥꯟꯕꯕꯨ ꯌꯥꯝ ꯍꯟꯊꯅ ꯈꯜꯂꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯨꯝ ꯃꯇꯣꯟ ꯋꯥꯡꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯗꯣꯟ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯁꯦ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯤꯟꯐꯝ ꯄꯥꯏꯔꯤꯕ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯨꯝꯅ ꯌꯨꯝ ꯃꯊꯣꯟ ꯋꯥꯡꯅ ꯁꯥꯔꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯅꯪꯒꯁꯦ ꯃꯦꯗꯥꯝ ꯍꯥꯏꯅ ꯅꯅꯥꯏ ꯅꯁꯤꯟ ꯃꯌꯥꯝ ꯑꯃꯅ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕꯅꯤ
ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯍꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯍꯣ ꯅꯪꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯤꯟꯐꯝ ꯍꯨꯔꯥꯟꯕ ꯑꯗꯨꯗꯒꯤ ꯇꯥꯜꯂꯛꯄ ꯁꯦꯜꯅ ꯁꯥꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯁꯅꯥꯒꯤ ꯐꯃꯨꯡ ꯁꯦꯜꯒꯤ ꯃꯄꯨꯜꯗ ꯃꯣꯟ ꯈꯥꯡꯂꯒ ꯀꯥꯡꯈꯗ ꯇꯥꯏꯝ ꯕꯣꯝ ꯐꯨꯝꯕ ꯑꯗꯨꯗ ꯇꯨꯝꯗꯣꯏ ꯁꯔꯨꯛ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯖꯕ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗ ꯑꯔꯩꯕ ꯈꯔ ꯆꯥꯔ ꯃꯤꯀꯞ ꯊꯣꯛꯇꯕ ꯃꯈꯩ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯥꯈꯣꯛꯂꯒ ꯇꯨꯝꯖꯔꯒꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯣ ꯐꯔꯦꯁꯦ ꯑꯩ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯗ ꯂꯣꯏ ꯊꯥꯗꯣꯛꯂꯒꯦ ꯊꯕꯛ ꯁꯨꯗꯨꯅ ꯑꯁꯦꯡꯕ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯑꯗꯨꯅ ꯍꯤꯡꯂꯒꯦ ꯅꯪ ꯍꯥꯏꯕ ꯑꯩ ꯂꯣꯏ ꯌꯥꯔꯒꯦꯁꯦ ꯅꯪ ꯁꯥꯎꯔꯅꯨ ꯑꯁꯦꯡꯕꯔ ꯇꯥꯃꯣ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯜꯂꯔꯣꯏꯗ꯭ꯔꯅꯦ ꯉꯁꯤ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯊꯥꯖꯗꯦ ꯍꯣꯏ ꯑꯁꯦꯡꯕꯅꯤ ꯅꯨꯄꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏ ꯑꯩ ꯍꯨꯃꯥꯡ ꯇꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯂꯒꯦ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄ꯭ꯔꯣꯃꯤꯁ ꯃꯥꯏ ꯒꯣꯗ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯂꯨꯈ꯭ꯔꯦꯗ ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯣ ꯀꯅꯥꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯨꯗꯣꯏꯕ ꯂꯨꯈ꯭ꯔꯦꯗ ꯑꯣ ꯏꯇꯥꯎ ꯇꯣꯝꯕꯨꯡ ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯏꯇꯥꯎ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯏꯇꯥꯎꯒ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯊꯥꯗꯣꯛꯂꯒꯦ ꯊꯕꯛ ꯁꯨꯗꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯣꯛꯁꯤꯗꯗꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩ ꯑꯗꯨꯅ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯏꯇꯥꯎꯒ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯍꯧꯖꯤꯛ ꯏꯇꯥꯎꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅ ꯊꯣꯛꯑꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯏꯇꯥꯎꯒ ꯑꯩꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯁꯦꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯅꯤ ꯏꯇꯥꯎ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯁꯦ ꯀꯔꯝꯅ ꯀꯥꯎꯊꯣꯛꯍꯟꯁꯤꯒꯦ ꯏꯇꯥꯎ ꯁꯨꯝ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯨꯔꯥꯟꯕ ꯇꯝꯕꯤꯔꯛꯈꯤꯕ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯟꯅꯔꯨꯔꯁꯤ ꯏꯇꯥꯎ ꯃꯗꯨꯅ ꯐꯔꯅꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯒꯨꯔꯨ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯆꯔꯤ ꯀꯨꯏꯔꯦꯗ ꯅꯈꯣꯏ ꯑꯅꯤꯗꯤ ꯎꯈꯤꯗꯕ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯌꯨ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯄꯗꯤ ꯒꯨꯔꯨꯖꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅꯤꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯊꯥꯗꯣꯛꯆꯔꯤ ꯑꯗꯨꯕꯨ ꯀꯣꯛꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦ ꯃꯁꯤꯕꯨ ꯒꯨꯔꯨꯖꯤꯅ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ ꯑꯁꯦꯡꯕꯅꯤ ꯒꯨꯔꯨꯖꯤ ꯅꯅꯥꯏ ꯍꯨꯔꯥꯟꯕ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯊꯥꯗꯣꯛꯆꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯣꯛꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯆꯦꯟꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯒꯦ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ ꯍꯨꯔꯥꯟꯕꯒꯤ ꯂꯥꯏꯗ ꯁꯕꯥꯜ ꯑꯃ ꯊꯥꯗꯣꯛꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯀꯣꯛꯁꯤꯡꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯎꯈꯤꯒꯅꯤ ꯒꯨꯔꯨꯖꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯆꯕꯥꯜ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯇꯧꯖꯒꯦ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯅꯤ ꯇꯔꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯍꯥꯟꯕꯗ ꯉꯥꯅꯨ ꯂꯥꯕ ꯍꯥ ꯂꯥꯎꯔꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯌꯦꯟꯕꯥ ꯑꯔꯤꯕ ꯒꯦ ꯂꯥꯎꯔꯕ ꯑꯃ ꯂꯣꯏꯅꯅ ꯊꯣꯡꯕ ꯊꯥꯛꯄꯗ ꯆꯪꯕ ꯃꯆꯜꯁꯤꯡ ꯁꯨꯅ ꯌꯥꯎꯒꯗꯕꯅꯤ ꯒꯨꯔꯨꯖꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯂꯥꯏꯒꯤ ꯆꯕꯥꯟꯒꯤꯗꯃꯛꯇ ꯒꯨꯔꯨꯖꯤ ꯁꯦꯝ ꯁꯥꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯃꯤꯅ ꯀꯨꯞꯄꯗ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯔꯨꯔꯣ ꯑꯩꯒꯤꯗꯤ ꯔꯦꯗꯤꯗ ꯂꯩꯔꯕꯅꯤ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯒꯨꯔꯨꯖꯤꯗ ꯌꯥꯝꯅ ꯊꯨꯅ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜꯁꯨ ꯁꯤꯀꯤ ꯑꯃꯇ ꯌꯥꯎꯔꯛꯇꯦ ꯀꯝꯗꯧꯁꯤꯒꯦ ꯍꯦꯔꯥ ꯏꯇꯥꯎ ꯇꯣꯝꯕꯨ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯨꯔꯥꯟꯕꯅꯣ ꯅꯀꯣꯛ ꯑꯗꯨ ꯌꯥꯝ ꯌꯥꯎꯗꯕ ꯅꯪ ꯑꯩꯁꯦ ꯍꯨꯔꯥꯟꯕꯗ ꯌꯥꯝ ꯍꯩꯁꯤꯡꯂꯕ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤꯅꯦ ꯂꯥꯏꯒꯤ ꯊꯧ ꯃꯆꯥ ꯑꯃ ꯇꯧꯕꯒꯤ ꯄꯣꯠꯂꯝꯕꯨ ꯀꯔꯤꯒꯤ ꯁꯦꯟ ꯄꯤꯔꯒ ꯂꯩꯔꯨꯗꯒꯦ ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯐꯪꯕ ꯑꯃ ꯀꯣꯛ ꯐꯥꯔꯒ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦꯗꯅ
ꯀꯥꯟꯅꯗꯦ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯅ ꯎꯔꯤꯕ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒ ꯂꯥꯏꯕꯛ ꯌꯦꯡꯉꯨꯔꯁꯤ ꯏꯇꯥꯎ ꯄꯣꯠꯇꯤ ꯑꯁꯤꯗ ꯂꯩꯔꯦꯅꯦ ꯆꯞ ꯆꯥꯔꯦꯅꯦ ꯌꯨꯝꯕꯨꯁꯨ ꯂꯩꯕ ꯎꯗꯦ ꯑꯗꯨꯕꯨ ꯑꯩ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯧꯔꯒ ꯌꯦꯡꯒꯦ ꯅꯪ ꯌꯦꯟꯁꯤ ꯐꯥꯅꯕ ꯇꯧ ꯍꯣꯏ ꯏꯇꯥꯎ ꯌꯨꯝꯁꯤꯕꯨ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣꯕ ꯀꯔꯤꯅꯣ ꯑꯝꯇ ꯍꯪꯖꯒꯦ ꯏꯇꯥꯎ ꯇꯣꯝꯕꯣꯝ ꯌꯨꯝꯕꯨꯁꯨ ꯂꯩꯕ ꯎꯗꯦ ꯌꯦꯟꯁꯤ ꯐꯥꯅꯕ ꯇꯧ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈ꯭ꯔꯁꯤ ꯏꯇꯥꯎ ꯇꯣꯝꯕꯣꯝ ꯆꯦꯜꯂꯣꯏ ꯏꯇꯥꯎ ꯌꯦꯟꯕꯥ ꯑꯁꯤꯗꯤ ꯐꯖꯔꯦ ꯊꯣꯡꯉ ꯆꯥꯔꯗꯤ ꯍꯥꯎꯔꯅꯤꯕꯣ ꯐꯖꯔꯦꯕꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯌꯦꯟꯁꯤꯡꯗꯒꯤ ꯁꯤ ꯍꯦꯟ ꯍꯦꯜꯂꯤ ꯑꯁꯨꯛ ꯐꯖꯕ ꯌꯦꯟꯁꯤꯕꯨ ꯍꯨꯔꯥꯟꯕꯒꯤ ꯂꯥꯏꯗ ꯍꯦꯛꯇ ꯀꯠꯂꯗꯔꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯉꯁꯤꯗꯤ ꯇꯨꯝꯕꯨꯡ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯆꯩꯇꯨꯞꯅꯤꯅꯦ ꯉꯁꯤꯗꯤ ꯇꯨꯝꯕꯨꯡꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦꯗꯅ ꯌꯥ ꯉꯥꯏꯈꯣ ꯅꯈꯣꯏꯅꯤꯅ ꯄꯨꯔꯒ ꯆꯦꯜꯂꯛꯂꯤꯕ ꯌꯦꯜꯗꯨ ꯀꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯌꯥꯡ ꯂꯦꯡꯂꯗꯨꯗ ꯑꯩꯒꯤ ꯆꯩꯇꯨꯞꯁꯤꯅ ꯃꯊꯪ ꯁꯥꯟꯊꯔꯛꯀꯅꯤ ꯈꯪꯉꯨ ꯀꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣꯗ ꯍꯧꯖꯤꯛꯇ ꯂꯥꯏ ꯈꯨꯔꯝꯅꯕ ꯂꯩꯔꯛꯄꯅꯤ ꯑꯁꯦꯡꯕꯅꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕꯗ ꯑꯝꯇ ꯅꯠꯇꯦ ꯍꯧꯖꯤꯛꯇ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯖꯔꯛꯄꯅꯤ ꯍꯣ ꯏꯕꯨꯡꯉꯣ ꯆꯩꯇꯨꯞ ꯄꯥꯏꯕ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯃꯨꯛꯇ ꯐꯥꯕꯤꯔꯝꯃꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯦꯟ ꯍꯨꯔꯥꯟꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯉꯥꯛꯄꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯕ ꯊꯕꯛꯁꯤ ꯇꯧꯖꯔꯔꯣꯏ ꯀꯔꯤ ꯍꯥꯏꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯁꯥꯏꯗꯤ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯔꯛꯄꯅꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕꯅꯤ ꯍꯥꯏꯈꯤꯗꯥꯏ ꯈꯪꯒꯅꯤꯗꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯨꯔꯥꯟꯕ ꯅꯌꯥꯡ ꯂꯦꯟꯗꯨꯗ ꯁꯥꯟꯊꯔꯒ ꯐꯒꯗꯕꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝ ꯂꯥꯟꯖꯔꯦ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯃ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯉꯥꯛꯄꯤ ꯄꯥꯕꯨꯡꯒꯤ ꯌꯦꯟ ꯍꯨꯔꯥꯜꯂꯝꯕ ꯅꯨꯄꯥ ꯑꯅꯤꯁꯤ ꯄꯥꯕꯨꯡꯅ ꯀꯔꯤ ꯗꯟꯗꯤ ꯄꯤꯅꯤꯡꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯆꯥꯇ ꯄꯥꯡꯊꯣꯛꯆꯔꯒꯦ ꯏꯕꯨꯡꯉꯣ ꯍꯨꯔꯥꯟꯕ ꯑꯅꯤꯁꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯏꯕꯨꯡꯉꯣꯅ ꯄꯥꯏꯔꯤꯕ ꯆꯩꯇꯨꯞꯇꯨꯅ ꯃꯌꯥꯡꯂꯦꯟꯁꯤꯗ ꯑꯃꯨꯛꯇꯪ ꯆꯤꯡꯕ ꯄꯥꯝꯃꯤꯅꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯒ ꯆꯥꯒꯦꯅ ꯈꯟꯕ ꯀꯣꯛ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ ꯌꯦꯡꯉꯨ ꯆꯩꯇꯨꯞꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ